ꯆꯨꯝꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯈꯕꯔꯗ ꯐꯣꯡꯉꯛꯏꯕ ꯄꯣꯠ ꯄꯨꯂꯤꯁꯅ ꯄꯤꯔꯛꯏꯕ ꯔꯤꯄꯣꯔꯠꯇꯨ ꯈꯛꯇꯅ ꯑꯩꯁꯦ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯃꯣꯏꯅ ꯐꯣꯡꯉꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯆꯨꯝꯃꯦꯅ ꯂꯧꯔꯝꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯁꯥꯗ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯣꯏꯗꯤ ꯄꯨꯂꯤꯁꯇꯨꯅ ꯃꯃꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗꯨꯗ ꯍꯦꯛꯇ ꯀꯥꯎꯕ ꯊꯤꯟꯕꯣ ꯇꯧꯔꯒ ꯇꯥꯡ ꯇꯧꯔꯒ ꯅꯣꯡꯃꯩ ꯑꯅꯤ ꯇꯧꯔꯒ ꯍꯥꯠꯇꯣꯛꯏꯁꯤꯒꯤ ꯌꯦꯡꯉꯨꯅꯦ ꯐꯤꯕꯝꯁꯦ ꯑꯩ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯏꯃꯨꯡꯗꯨꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥꯁꯤꯡꯗ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯛꯆꯨ ꯃꯥꯟꯅꯗꯕꯒꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯈꯔꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟ ꯌꯥꯎꯗꯕ ꯅꯠꯇꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯝ ꯀꯨꯏꯔꯦ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗꯩ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗ ꯄꯤꯊꯔꯛꯄ ꯀꯩꯅꯣꯁꯦ ꯂꯤꯔꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯏꯃꯥ ꯏꯕꯦꯟꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯌꯥꯝꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯎꯈꯤꯕ ꯃꯌꯥꯝꯗꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗꯁꯨ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯁꯦ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯍꯜꯂꯦꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯤꯒꯤ ꯒꯦꯁ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯑꯃꯗꯤ ꯆꯠꯊꯈꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯀꯤꯂꯤꯡꯁ ꯍꯥꯏꯔꯗꯤ ꯃꯌꯥꯝꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯁ ꯍꯥꯏꯔ ꯈꯪꯅꯕ ꯑꯗꯨꯒꯤꯗ ꯑꯦꯛꯇꯤꯚꯤꯖꯝ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅꯤ ꯏꯆꯦ ꯔꯦꯅꯨ ꯇꯈꯦꯜꯂꯝꯕꯝ ꯉꯁꯤ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯁꯗꯥꯝꯅ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯣ ꯏꯆꯦ ꯀꯩꯅꯣꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯀꯤꯂꯤꯡꯁ ꯍꯥꯏꯅꯁꯨ ꯑꯍꯧꯕꯒꯤꯁꯨ ꯍꯥꯏꯔꯦꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯀꯤꯂꯤꯡꯁ ꯅꯠꯇ꯭ꯔꯒ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯁ ꯃꯌꯥꯝꯁꯨ ꯍꯥꯏꯅꯔꯤ ꯁꯤꯒꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯁꯝꯂꯞꯅ ꯇꯥꯛꯄꯤꯒꯦꯔꯥ ꯀꯩꯅꯣꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯀꯤꯂꯤꯡ ꯑꯩꯈꯣꯏ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯁꯤꯅ 1980ꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯁ꯭ꯇꯦꯇꯁ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡ CRP ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯤꯁꯤꯅ ꯃꯤꯁꯦ ꯐꯥꯔꯒ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯑꯁꯐꯥꯒꯤ ꯃꯈꯥꯗꯒꯗꯤ ꯊꯝꯃꯒ ꯃꯤꯁꯦ ꯋꯥꯔꯔ ꯏꯁꯨ ꯌꯥꯎꯗꯅ ꯍꯥꯠꯄ ꯌꯥꯏꯀ ꯍꯥꯏꯔꯤꯕ ꯁꯤꯒꯤꯁꯤꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯑꯗꯨꯝ ꯐꯥꯔꯕ ꯃꯐꯝ ꯑꯃꯗ ꯍꯥꯠꯂꯒꯅ ꯃꯐꯝ ꯑꯃꯗ ꯐꯥꯔꯒ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯍꯥꯠꯄꯒꯤ ꯑꯃ ꯆꯠꯅꯕꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯄꯤꯉꯥꯏ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯇꯧꯔꯛꯄꯁꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯁꯐꯥꯁꯤꯒꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯔꯤꯄꯤꯜ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯤꯉꯥꯏ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯈꯪꯉꯛꯑꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯁꯤꯁꯤꯒꯤ ꯏꯁꯨꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯁꯦ ꯆꯩꯊꯦꯡ ꯆꯩꯅꯥ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯐꯪꯉ ꯂꯥꯛꯑꯦꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯐꯥꯔꯒ ꯀꯥꯞꯄ ꯍꯥꯠꯄ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯆꯤꯡꯅꯔꯒꯗꯤ ꯃꯤꯁꯦ ꯐꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯔ ꯍꯥꯠꯄꯁꯦ ꯃꯁꯤꯡꯁꯦ ꯌꯥꯝꯃꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯒꯤ ꯂꯨꯞꯁꯦ ꯍꯥꯏꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯤꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯅ ꯄꯨꯟꯁꯜꯂꯒ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯐꯣꯝ ꯇꯧꯕꯅꯦ ꯏꯐꯝ ꯑꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯐꯣꯝꯗꯕꯨꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯏꯆꯝ ꯇꯦꯟꯕꯗ ꯏꯐꯝ ꯑꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯑꯗꯒꯤ ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯃꯥꯁꯤꯡꯁꯤꯅ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯍꯥꯠꯄꯤꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯁꯤꯡꯗꯨꯒꯤ ꯖꯁꯇꯤꯁ ꯑꯃꯈꯛ ꯇꯥꯅꯕꯒꯤꯗꯃꯛꯇ ꯐꯣꯝ ꯇꯧꯖꯔꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞ ꯑꯃꯅꯦꯅ ꯊꯝꯖꯒꯦ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯕꯅꯤꯗꯅ ꯄꯨꯜꯂꯤꯁꯦ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯃꯁꯤꯡ ꯈꯔꯁꯨ ꯂꯩꯔꯝꯅꯤ ꯑꯗꯨ ꯅꯠꯇꯕ ꯁꯤꯗ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯅꯤ ꯌꯥꯎꯗꯕ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯐꯥꯎꯗ ꯗꯦꯇꯥꯁꯦ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯀꯤꯂꯤꯡꯁꯇ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯃꯌꯥꯝꯅ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯦꯁ ꯊꯥꯔ ꯃꯇꯨꯡꯗꯒꯤ 1528 ꯀꯦꯁꯦꯁ ꯍꯥꯏꯇꯥꯔꯦꯀꯣ 1519 ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯗꯇꯥ ꯀꯂꯦꯛꯁꯟ ꯑꯗꯨꯒ ꯀꯝꯄꯥꯏꯜ ꯇꯧꯔꯒ ꯁꯦꯝꯍꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯅꯤꯄꯨꯔꯗ ꯁꯦꯝꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯁꯦꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞꯁꯤꯡꯁꯤꯅ ꯍꯥꯟꯅ ꯃꯈꯣꯏꯅ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯈꯕꯔꯗꯒꯤ ꯀꯩꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯇꯥꯁꯟ ꯈꯣꯝꯖꯤꯟꯗꯅ ꯊꯝꯍꯧꯕ ꯀꯩꯅꯣꯝꯈꯛ ꯂꯩꯔꯤ ꯑꯃꯈꯛ ꯐꯣꯡꯉꯦꯕꯀꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯣalition on human rights ꯍꯥꯏꯅ ꯁꯤꯒꯤ ꯑꯄꯨꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯀꯝꯄꯣꯅꯦꯟ ꯕꯣꯗꯤ ꯑꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯥꯒꯤ ꯚꯤꯛꯇꯤꯝ ꯃꯌꯥꯝ ꯑꯗꯨꯒ ꯄꯥꯔꯄꯤꯇꯦꯇꯔ ꯑꯗꯒꯤ ꯗꯦꯠ ꯑꯣꯐ ꯏꯟꯁꯤꯗꯦꯟ ꯑꯗꯨꯒ ꯗꯦꯠ ꯑꯣꯐ ꯄ꯭लेꯁ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯈꯤꯇꯪ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯂꯩ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯅ 2009ꯗ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞꯁꯦ ꯐꯣꯝ ꯇꯧꯖꯔꯦꯀꯣ ꯑꯗꯨ ꯐꯣꯝ ꯇꯧꯔ ꯃꯇꯨꯡꯗ
ꯑꯩꯈꯣꯏꯗꯤ ꯖꯁꯇꯤꯁ ꯄꯥꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯍꯥꯏ ꯀꯣꯔꯠ CJM ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯃꯌꯥꯝꯕꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯗ ꯋꯥꯀꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯁꯤꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯖꯁꯇꯤꯁꯁꯦ ꯐꯪꯉꯛꯇꯕꯅꯤꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯆꯠꯊꯖꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯁꯨꯃꯥꯏꯅ PIL ꯑꯃꯈꯛ 2012ꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯅ ꯄꯤꯇꯤꯁꯟ 1 ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯂꯔꯠꯁ ꯀꯣ ꯃꯣꯏꯅ ꯄꯤꯇꯤꯁꯟ ꯅꯝꯕꯔ 2 ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ PIL ꯑꯃ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯖꯈꯤꯕꯅꯦꯕ ꯑꯗꯨꯒꯤ 1528 ꯀꯦꯁꯦꯁꯁꯤꯃ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ 1528 ꯀꯦꯁꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯃꯤꯁꯟ ꯁꯦꯝꯕ ꯔꯤꯄꯣꯔꯠ ꯁꯟꯇꯣꯁ ꯍꯦꯒ꯭ꯔꯦ ꯀꯃꯤꯁꯟ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ 12 13 ꯁꯥꯏꯒꯤꯗ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯏꯅ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯅꯦ ꯍꯥꯏꯔꯕꯅꯤꯅ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯀꯃꯤꯁꯟ ꯑꯃ ꯐꯣꯝ ꯇꯧꯕꯤꯔꯒ ꯃꯅꯤꯄꯨꯔꯗ ꯊꯥꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯇꯝꯗꯨꯗꯩꯗꯨꯗ ꯑꯗꯨꯒ 6 ꯀꯦꯁꯦꯁ ꯑꯍꯥꯟꯕꯗ ꯀꯦꯁ 6 ꯈꯛ ꯂꯧꯈꯠꯂꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯁꯤꯒꯤ ꯀꯃꯤꯁꯟꯁꯤꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯁꯨ ꯇꯥꯈꯤꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ 6 ꯀꯦꯁꯦꯁꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯑꯦꯛꯖꯥꯃꯤꯟ ꯇꯧꯋꯦ 2013ꯒꯤ ꯃꯥꯔꯆꯇꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯁꯤꯒꯤ ꯀ꯭ꯔꯣꯁ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔ ꯈꯣꯠꯂ ꯃꯇꯨꯡꯗ ꯍꯥꯏꯈꯤꯕ ꯍꯦꯒ꯭ꯔꯤ ꯀꯃꯤꯁꯟꯒꯤ ꯁꯦ ꯑꯃꯨꯛ ꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯗꯣꯏꯅꯤꯗꯅꯀꯣ ꯃꯗꯨ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯇꯥꯔꯦꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯖꯁꯃꯦꯟ ꯊꯣꯛꯂꯛꯈꯤꯕꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯦꯁꯁꯤꯡꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯇꯥꯔꯕꯅꯤꯅ ꯅꯈꯣꯏꯒꯤ 1528 ꯀꯦꯁꯦꯁꯁꯦ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯊꯣꯛꯏ ꯑꯦꯛꯁꯦꯁꯤꯚ ꯑꯁꯐꯥꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯦꯁꯤꯚ ꯐꯣꯔꯁ ꯌꯨꯁ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯀꯥ ꯑꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯈꯪꯕ ꯉꯝꯃꯦꯗꯅ ꯑꯥꯐꯇꯔ ꯁꯤꯒꯤ ꯀꯃꯤꯁꯟꯒꯤ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯖꯁꯃꯦꯟ 2017 ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯦꯕ ꯁꯤꯒꯤ 17 ꯅꯠꯇꯦ 2016ꯗ ꯑꯗꯨꯗꯤ ꯅꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯁꯕꯃꯤꯠ ꯇꯧꯔꯛꯑꯣꯅ ꯑꯃꯨꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯨ ꯃꯇꯝꯗꯒꯤꯅꯦꯕ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯈꯔꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯧꯔꯛꯄꯒꯤ 2009ꯗꯒꯤ ꯄꯨꯟꯖꯕ ꯈꯔꯕꯨꯗꯤ ꯂꯩꯖꯕ ꯑꯗꯨꯁꯨ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯊꯣꯛꯏꯁꯤꯗꯤ ꯏꯝꯐꯥꯜ ꯈꯛꯇꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯦꯚ꯭ꯔꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯗ ꯁꯤꯒꯤ ꯆꯩꯊꯦꯡꯗꯤ ꯐꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯚ꯭ꯔꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁꯀ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒ ꯈꯥꯏꯗꯣꯛꯇꯅ ꯇꯧꯔꯒ 2016ꯒꯤ ꯑꯥꯒꯁ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯥꯕ꯭ꯂꯤꯁ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤ ꯔꯤꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯗꯕꯨꯗꯤ ꯁꯤꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯂꯩꯔꯕꯅꯤꯀꯣ ꯑꯦꯚ꯭ꯔꯤ ꯌꯨꯝ ꯍꯥꯎꯁ ꯇꯨ ꯍꯥꯎꯁ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯩꯅꯣꯁꯤ ꯒ꯭ꯌꯥꯟ ꯇꯥꯒꯦꯔ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯥꯛꯇꯕꯈꯩꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒꯁꯨ ꯍꯧꯖꯤꯛ ꯑꯔꯥꯛꯄꯁꯤꯡꯗꯨꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯩꯔꯥꯛ ꯀꯣꯔꯠꯇ 2016ꯒꯤ ꯑꯥꯒꯁꯇꯒꯤꯅ 2017ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯁꯦ ꯑꯣꯐꯤꯁ ꯑꯣꯏꯅ ꯔꯟ ꯃꯆꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯝꯕꯥꯒꯤ ꯌꯥꯅꯕꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤꯒꯤ ꯑꯝꯇ ꯂꯧꯕꯤꯗꯅ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯉꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯦꯟꯇꯔ ꯑꯣꯏꯗꯅ ꯏꯝꯐꯥꯜꯁꯤ ꯎꯔꯤꯄꯣꯛꯁꯤꯗ ꯂꯩꯕꯅꯤꯅ ꯃꯐꯝꯗꯩ ꯂꯥꯛꯑꯒꯁꯨ ꯊꯤꯕꯁꯨ khitang ꯃꯥꯒꯤ ꯂꯦꯟꯗꯃꯥꯔꯛꯇꯣ khitang ꯅꯨꯡꯉꯥꯏꯅꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯣꯐꯤꯁ ꯍꯥꯡꯉꯦꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗꯁꯨꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯋꯦ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯋꯦꯗꯤ ꯃꯥꯒꯤ ꯃꯆꯥꯗꯣ ꯅꯪ ꯍꯥꯏꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯅꯣꯏ ꯑꯗꯨꯒꯤꯅꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯇꯦꯕ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯏꯃꯨꯡꯁꯤꯡꯗꯨꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯁꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯅ ꯁꯄꯣꯔꯇꯤቭ ꯗꯣꯀꯨꯃꯦꯟ ꯈꯔ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯨꯐ ꯑꯣꯏꯅꯕ ꯅꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯐꯣꯇꯣ ꯂꯩꯔꯒꯅ ꯐꯣꯇꯣ ꯃꯥꯒꯤ ꯑꯦꯅꯤ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯕꯔ ꯑꯃꯗꯗꯤ ꯃꯤ ꯁꯤꯔꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯗꯅꯀꯣ ꯑꯗꯨꯝ ꯅ꯭ꯌꯨꯁꯄꯦꯄꯔꯒꯨꯝꯕ FIR ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯄꯕ꯭ꯂꯤꯁ ꯇꯧꯕꯒꯨꯝꯕ ꯈꯣꯠꯄꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯑꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯆꯦꯛ ꯂꯣꯏꯅ ꯑꯦꯚ꯭ꯔꯤ ꯗꯧꯗꯣꯏꯅꯦꯕ ꯗꯦꯠꯁꯤ 1979ꯗꯩꯅ 2012 ꯐꯥꯎꯕꯒꯤ ꯀꯦꯁꯦꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯦꯁꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯀꯦꯁꯀꯤ ꯇ꯭ꯔꯥꯌꯦꯜꯒꯤ ꯃꯈꯥ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯦ
ꯑꯗꯨꯃꯥꯏꯅ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯨꯛꯂꯦꯠꯁ ꯐꯣꯡꯉꯤꯗꯣ ꯑꯗꯨꯒꯤ ꯑꯗꯨꯗ ꯌꯥꯎꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯅ꯭ꯌꯨ ꯀꯦꯁꯦꯁ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯐꯥꯏꯜ ꯑꯃꯗ ꯃꯣꯏ ꯀꯦꯁꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯁꯟ ꯈꯣꯝꯖꯟꯅ ꯂꯧꯁꯤꯟꯕꯤꯔꯦ ꯑꯗꯨꯅ ꯁꯤꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯆꯥꯎꯔꯥꯛꯄ 1528 ꯀꯦꯁꯦꯁ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ 200 ꯑꯕꯞ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ ꯏꯆꯥꯁꯤꯡꯗꯣ ꯁꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯤ ꯀꯦꯁꯁꯦ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯇꯕꯁꯨ ꯃꯌꯥꯝ ꯂꯥꯛꯑꯝꯒꯅꯦꯅꯗꯤ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯟꯗ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ 80 ꯁ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯑꯔꯥꯏꯕ ꯑꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯉꯥꯛꯇꯅꯤ ꯂꯩꯈꯤꯗ꯭ꯔꯤꯁꯦꯀꯣ ꯑꯌꯥꯝꯕꯅ ꯆꯍꯤ 14 ꯏꯌꯔꯁꯇꯒꯤꯕꯨ ꯌꯥꯎꯋꯦ 14-15 ꯗꯩꯅ ꯆꯍꯤ 90 ꯐꯥꯎꯒꯤ ꯂꯦꯡꯒꯥꯁꯤꯗꯅꯦꯕ ꯌꯨꯠꯁꯤꯅꯦꯕ ꯑꯌꯥꯝꯕꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯠꯂꯤꯁꯦ ꯑꯗꯣ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯉꯝꯃꯣꯏꯕ ꯑꯗꯣ ꯑꯈꯪꯕ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯨꯛ ꯃꯥꯒꯤ ꯆꯍꯤ ꯃꯇꯝꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯗꯣꯀꯨꯃꯦꯟ ꯑꯣꯏꯅ ꯏꯃꯤꯠꯇ ꯏꯃꯥꯡꯗ ꯂꯣꯏꯅ ꯎꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯃꯥꯏꯅ ꯃꯁꯤꯡ ꯈꯪꯉꯝꯗꯅ ꯌꯨꯠ ꯃꯌꯥꯝ ꯑꯃꯗꯤ ꯃꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯁꯤꯕ ꯃꯑꯣꯡꯁꯤꯡꯁꯦ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯃꯄꯨꯟꯁꯤꯁꯦ ꯂꯣꯏꯈ꯭ꯔꯦꯅꯗꯤ ꯈꯜꯂꯦ ꯑꯩꯅ ꯁꯤꯒꯤꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯀꯦꯁ 1,500 ꯍꯦꯟꯅ ꯑꯗꯨꯒ ꯑꯅꯧꯕ ꯀꯦꯁ 200 ꯍꯦꯟꯅ ꯁꯤꯗꯒꯤꯁꯨ ꯔꯤꯄꯣꯔꯠ ꯇꯧꯗꯕ ꯀꯦꯁ ꯃꯌꯥꯝ ꯂꯩꯔꯤꯅꯦ ꯂꯩꯕꯁꯤꯗ ꯉꯁꯥꯏꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯑꯕ ꯀꯦꯁꯁꯦ ꯏꯆꯦ ꯍꯣꯏꯅ ꯏꯐꯝꯅ ꯅꯠꯇ꯭ꯔꯒ ꯀꯣꯔꯠꯅ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯄꯣꯔꯠ ꯄꯤꯕꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯁ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯈꯛꯇꯪ ꯑꯣꯏꯗꯣꯏꯔꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯄꯣꯔꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ PIL ꯊꯥꯔꯤꯁꯦ ꯁꯤ ꯑꯃꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯁꯤꯁꯨ ꯁꯦꯟꯇꯔꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜꯒꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯋꯥꯌꯦꯜꯁꯪ ꯑꯃꯗꯅꯤ ꯀ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯚꯤꯛꯇꯤꯝ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯖꯁꯇꯤꯁ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯐꯪꯗꯅ ꯂꯩꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯍꯥꯏꯇꯥꯔꯦ ꯂꯤꯒꯦꯜ ꯖꯁꯇꯤꯁꯇ ꯑꯣꯏꯔꯒꯁꯨ ꯐꯪꯗꯗꯅ ꯂꯩꯔꯤꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤ ꯀꯦꯁ ꯑꯩꯈꯣꯏ ꯆꯦꯟ ꯆꯣꯡꯂꯤꯕ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯑꯕꯅꯦꯕ ꯏꯐꯝ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯦꯡꯅꯕ ꯀꯦꯁ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯝ ꯉꯝꯅꯕ ꯃꯇꯝꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯗꯁꯨ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯉꯛꯄ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯀꯝꯄꯦꯟꯁꯦꯁꯟꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯝꯕ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯄ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯝꯕꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯍꯥꯏꯗꯤ ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯁꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯌꯥꯅꯕ ꯃꯇꯝꯒꯤ ꯑꯩꯈoi ꯇꯣꯂꯣꯞ ꯐꯪꯗꯕ ꯊꯤꯗꯅ ꯃꯇꯝꯗꯨꯒꯤ ꯈꯨꯗꯛꯇ ꯁꯨꯃꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯆꯜꯂꯛꯑꯕꯅꯤꯅ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈꯤꯌꯦ ꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯦꯁꯀꯤꯁꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯁꯤꯁꯦ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯃꯈꯣꯏꯅꯁꯨ CBIꯗ ꯁꯤꯟꯅꯗꯅ CBIꯗ ꯀꯦꯁ 38 ꯁꯤꯟꯅꯗꯅ ꯍꯧꯖꯤꯛꯁꯨ ꯑꯣꯟ ꯇ꯭ꯔꯥꯏꯌꯦꯜꯗ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯄꯥꯡꯕ ꯌꯥꯕꯗꯤ ꯃꯈꯣꯏꯒꯤꯁꯨ ꯁ꯭ꯇꯦꯠ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞ ꯑꯃꯒ ꯑꯗꯨꯝ ꯏꯐꯝ ꯚꯔꯁꯦꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯦꯁꯁꯦ ꯑꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ CBIꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡꯗꯤ ꯄꯥꯡꯉꯦ ꯍꯥꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯗꯤ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯟꯗ꯭ꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯇꯞꯄꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯂꯩꯈ꯭ꯔꯦ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯗꯤꯁꯇꯔꯕꯦꯟꯁ ꯀꯣꯔꯠꯀꯤ ꯀꯩꯀꯥꯒꯤꯗꯗꯤ ꯂꯩ ꯑꯗꯨꯅ ꯑꯗꯨꯝ ꯇꯞꯊꯕꯒꯤ ꯃꯑꯣꯡꯗꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯊꯕꯛ ꯍꯧꯔꯛꯈꯤꯕꯁꯦ ꯏꯆꯦꯅ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚꯤꯖꯝ ꯑꯃ ꯍꯧꯔꯛꯄꯁꯦ ꯑꯩ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯅꯛꯄ ꯃꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯣꯏꯔꯒ ꯅꯝꯕ ꯍꯧꯅꯩꯌꯦꯕ ꯑꯗꯣ ꯏꯆꯦꯒꯤꯗꯗꯤ ꯑꯦꯛꯇꯤꯚꯤꯖꯝ ꯍꯧꯔꯛꯈ꯭ꯔꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯀꯩ ꯊꯧꯗꯣꯛꯇꯒꯤꯅꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯂꯩꯈꯤꯗꯕꯗꯒꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦ 2007 ꯑꯦꯄ꯭ꯔꯤꯜ 6ꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏ 3 ꯍꯥꯠꯄꯗꯨꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅꯧ ꯈꯣꯡꯅꯦꯝꯕꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅꯅꯦ ꯑꯗꯨꯒꯤ ꯍꯥꯠꯈ꯭ꯔ ꯃꯇꯨꯡꯗ 2007 ꯍꯥꯏꯇꯥꯔꯦꯀꯣ 8 9 ꯁꯤꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯌꯨꯝꯒꯤ ꯑꯉꯥꯡꯁꯨ ꯄꯤꯕ ꯃꯇꯝꯗꯨꯗ ꯏꯆꯥꯅꯨꯄꯥꯁꯦ ꯀ꯭ꯂꯥꯁ 11 ꯍꯥꯏꯒꯦ ꯇꯧꯋꯦ ꯁꯣꯔꯤ ꯆꯍꯤ ꯐꯥꯗ꯭ꯔꯤ 11 months ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯇꯝ ꯑꯃꯈꯛ ꯂꯩꯔꯛꯈꯤꯕꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝꯗꯨꯗꯤ ꯄꯤꯛꯁꯨ ꯄꯤꯕꯅꯤꯅ ꯑꯗꯨꯝ ꯋꯥꯈꯜꯗꯗꯤ ꯃꯌꯥꯝ ꯑꯃ ꯈꯜꯂꯦ ꯍꯥꯏꯗꯤ
ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯀꯥꯡꯗꯦꯕ ꯄꯥꯎꯗ ꯈꯕꯔꯗ ꯀꯩꯗ ꯌꯥꯎꯕꯗ ꯁꯤꯗ ꯀꯥꯞꯄꯝꯃꯦ ꯁꯤꯗ ꯍꯥꯠꯂꯝꯃꯦ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯤ ꯃꯔꯥꯟꯕꯨ ꯂꯩꯔꯤꯖꯥꯠꯅꯣ ꯅ ꯋꯥꯈꯟꯗ ꯋꯥꯍꯪ ꯍꯪꯕꯗꯤ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯅꯨꯄꯥꯁꯤ ꯀꯩꯁꯨ ꯃꯥ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯂꯨꯞ ꯑꯃꯠꯇꯒ ꯁꯝꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯟꯗꯗꯤ ꯆꯨꯝꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯈꯕꯔꯗ ꯐꯣꯡꯉꯛꯏꯕ ꯄꯣꯠ ꯄꯨꯂꯤꯁꯅ ꯄꯤꯔꯛꯏꯕ ꯔꯤꯄꯣꯔꯠꯇꯨ ꯈꯛꯇꯅ ꯑꯩꯁꯦ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯑꯣ ꯃꯣꯏꯅ ꯐꯣꯡꯉꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯆꯨꯝꯃꯦꯅ ꯂꯧꯔꯝꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗ ꯏꯁꯥꯗ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ 2009ꯗꯗꯤ 2009ꯁꯤ ꯁꯤꯒꯤ ꯀꯣꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯒꯟ ꯁꯔꯚꯥꯏꯚꯔ ꯅꯦꯠꯋꯥꯔꯛ ꯀꯣ ꯑꯗꯨꯒꯤꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯗꯨꯝ victim family ꯈꯔ ꯁꯨꯃꯥꯏꯅ ꯄꯨꯜꯂꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯒꯟ ꯁꯔꯚꯥꯏꯚꯔ ꯅꯦꯠꯋꯥꯔꯛꯀꯤꯗꯤ ꯁ꯭ꯇꯦꯠ ꯑꯦꯟ ꯅꯟ ꯁ꯭ꯇꯦꯠꯅ ꯍꯥꯠꯄꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯅ ꯁ꯭ꯇꯦꯠꯅ ꯍꯥꯠꯄ ꯑꯣꯏꯔꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤꯒꯁꯦ ꯈꯥꯏꯗꯣꯛꯄꯤꯔꯤꯁꯦ ꯑꯗꯨꯒ ꯅꯟ ꯁ꯭ꯇꯦꯠꯅ ꯍꯥꯠꯄ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯄ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯅꯟ ꯁ꯭ꯇꯦꯠꯁꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯍꯥꯠꯂꯤꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯕ ꯈꯔ ꯂꯨꯞ ꯑꯃꯈꯛ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯔꯚꯥꯏꯚꯔ ꯅꯦꯠꯋꯥꯔꯛ ꯒꯟ ꯁꯔꯚꯥꯏꯚꯔ ꯅꯦꯠꯋꯥꯔꯛ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯄꯨꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯤꯇꯪ ꯍꯦꯜꯞ ꯇꯧꯅꯕ ꯌꯪ ꯋꯤꯗꯣ ꯉꯥꯛꯇꯅꯤꯀꯣ ꯏꯁꯥꯃꯛꯁꯨ ꯆꯍꯤ 19 ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯅ ꯋꯤꯗꯣ ꯑꯣꯏꯍꯧꯔꯤꯁꯦꯀꯣ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯨ ꯄꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯎꯁ ꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯌꯨꯝꯗ ꯕꯤꯖꯤꯅꯦꯁ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯇꯦꯛ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯅꯕ ꯄꯨꯟꯁꯤ ꯑꯃ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯒꯁꯨ ꯑꯩꯗꯤ ꯃꯦꯔꯤꯖꯁꯦ ꯆꯍꯤ 2 ꯐꯥꯍꯧꯗ꯭ꯔꯦ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏ 2005ꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ 5ꯒꯤ April 6 ꯑꯗꯨꯒ ꯃꯥꯅ ꯁꯤꯕꯁꯤꯁꯨ 2007ꯒꯤ April 6 ꯁꯦꯝ ꯆꯍꯤ 2 ꯍꯥꯏꯔꯁꯦꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯥ ꯑꯃꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯅꯕ ꯃꯇꯝꯁꯨ ꯑꯗꯨꯝ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯑꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ 2009ꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯒꯤ ꯐꯥꯔꯁ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝ ꯁꯤꯒꯤ ꯁꯦꯝꯕꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩꯁꯥꯝꯊꯣꯡꯒꯤ ꯂꯣꯡꯖꯝ ꯂꯩꯔꯛꯀꯤ ꯑꯩꯈꯣꯏꯒꯤ victim family ꯑꯃꯒꯤ ꯏꯃꯨꯡꯗꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯈꯨꯁꯤꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯗꯤ ꯃꯌꯨꯝꯃꯛꯇꯗ ꯆꯦꯜꯂꯒ ꯇꯥꯟꯅꯔꯒ ꯃꯌꯨꯝ ꯆꯪꯖꯔꯕ ꯃꯥꯏ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯥꯏ ꯃꯃꯥꯡꯗꯅꯦꯕ ꯀꯥꯞꯄ ꯍꯥꯠꯂꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯇꯝꯗꯨꯒꯤ ꯃꯣꯏꯗꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯃꯅꯥꯎꯄꯥꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯁꯦ ꯍꯥꯏꯗꯤ ꯑꯁꯥꯏꯗ ꯎꯗꯅ ꯀꯥꯞꯄꯝꯃꯦ ꯀꯥꯏ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯈꯤꯇꯪꯁꯨ ꯐꯔꯝꯒꯅꯤꯀꯣ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯁꯨ ꯎꯍꯧꯗꯦ ꯃꯥꯅ ꯀꯩ ꯐꯤꯕꯝ ꯂꯩꯔꯝꯗꯣꯏꯅꯣ ꯀꯥꯏꯅꯒ ꯋꯥꯈꯟꯗ ꯁꯥꯖꯜꯂꯒꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯃꯣꯏꯗꯤ ꯄꯨꯂꯤꯁꯇꯨꯅ ꯃꯃꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗꯨꯗ ꯍꯦꯛꯇ ꯀꯥꯎꯕ ꯊꯤꯟꯕꯣ ꯇꯧꯔꯒ ꯇꯥꯡ ꯇꯧꯔꯒ ꯅꯣꯡꯃꯩ ꯑꯅꯤ ꯇꯧꯔꯒ ꯍꯥꯠꯇꯣꯛꯏꯁꯤꯒꯤ ꯑꯩꯉꯣꯟꯗ ꯐꯤꯕꯝꯁꯦ ꯑꯩ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯏꯃꯨꯡꯗꯨꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥꯁꯤꯡꯗ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗꯁꯨ ꯄꯦꯟꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡꯗꯨꯗ ꯄꯨꯜꯂꯒ ꯍꯧꯖꯤꯛ 2009 11 ꯖꯨꯂꯥꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯐꯣꯝ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯐꯣꯝ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ victim family ꯃꯌꯥꯝꯁꯦ ꯃꯁꯛꯁꯨ ꯀꯅꯥꯝ ꯈꯪꯅꯗꯦ ꯈꯪꯅꯕ ꯑꯃꯅꯤꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯂꯤꯅꯩꯌꯦꯀꯣ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯐꯣꯝ ꯇꯧꯔꯛꯄꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯦ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯧꯔꯤꯕ ꯉꯥꯛꯇꯅꯤꯅ ꯃꯩꯆꯥꯛ ꯆꯩꯅꯥꯁꯦ ꯀꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯕꯨ ꯆꯠꯊꯔꯒꯗꯤ ꯑꯁ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜꯒ ꯉꯝꯅꯒꯗꯕ ꯋꯥꯈꯜ ꯑꯃꯗꯣ ꯂꯩꯅꯗ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯑꯉꯥꯡ ꯄꯤꯛꯄ ꯆꯦꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯐꯣꯝ ꯇꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄꯗꯤ ꯐꯩ ꯍꯥꯏꯗꯤ ꯑꯩꯒꯨꯝꯂꯕ ꯃꯌꯥꯝ ꯑꯣꯔꯒꯅꯥꯏꯖ ꯁꯨꯃꯥꯏꯅ ꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯁꯤꯗ ꯐꯥꯔ ꯀꯥꯞꯄ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯊꯤꯗꯕ ꯀꯣ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯒꯤ ꯍꯛꯁꯦ ꯑꯝꯇ ꯂꯩꯇꯕꯗꯧꯅ ꯚꯦꯂꯨ ꯑꯝꯇ ꯌꯥꯎꯗꯕꯗꯧꯅ ꯀꯔꯤꯒꯤꯅꯣ ꯃꯥ ꯃꯔꯥꯟ ꯂꯩꯔꯝꯃꯒꯁꯨ ꯃꯥ ꯖꯦꯜ ꯊꯥꯖꯟꯕꯤꯕ ꯌꯥꯏ ꯃꯥ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯒꯁꯨ ꯃꯥ ꯃꯤꯍꯥꯠꯄ ꯑꯣꯏꯔꯝꯃꯒ ꯍꯥꯏꯔꯒꯁꯨ ꯀꯣꯔꯠ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯣ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯁꯤꯗꯤ ꯁꯨꯝ ꯇꯧꯕꯗꯤ ꯍꯥꯠꯄꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅꯒ ꯍꯥꯠꯇꯕꯗꯣ ꯍꯦꯛꯇ ꯃꯤꯁꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯃꯥꯒꯤ ꯑꯗꯨꯝ ꯃꯇꯝ ꯑꯃꯗ ꯇꯧꯔꯝꯃꯤꯁꯤꯕꯨ ꯃꯇꯝ ꯑꯃ ꯍꯥꯏꯁꯦ ꯑꯞꯇ 15 yearsꯀꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯍꯥꯠꯄꯒꯤ ꯃꯑꯣꯡꯁꯤꯅꯦꯕ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯁꯦ ꯃꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯅꯩꯔꯒ ꯍꯥꯠꯀꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛꯂꯤꯕ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯍꯥꯠꯆꯜꯂꯛ ꯂꯧꯔꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯒ ꯃꯆꯥ ꯃꯁꯨ ꯀꯃꯥꯏꯅ ꯌꯣꯛꯇꯣꯏꯅꯣ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯣꯟꯗ ꯀꯌꯥꯃꯨꯛ ꯁꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯄꯤꯁꯤꯡꯁꯦ ꯊꯦꯡꯅꯒꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯅꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ
ꯁꯦꯝꯈꯤꯕꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦꯀꯣ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯒꯃꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯁꯤꯁꯨ ꯅꯍꯥꯔꯣꯟ ꯀꯟꯒꯦ ꯅꯍꯥꯔꯣꯟ ꯍꯥꯏꯗꯤ ꯅꯍꯥꯔꯣꯟ ꯃꯤꯟꯁ ꯌꯨꯖꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯇꯦꯔꯣꯔꯤꯁꯅꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯅꯦꯅ ꯍꯥꯏꯕꯤꯔꯤꯅꯦꯕ ꯑꯗꯨꯕꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯌꯨꯖꯤ ꯃꯌꯥꯝ ꯑꯃ ꯐꯥꯔ ꯀꯥꯞꯄ ꯍꯥꯠꯂꯤꯁꯤꯡꯁꯦ ꯃꯥ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯌꯥꯎꯋꯦ ꯍꯥꯏꯔꯁꯨ ꯃꯥ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯐꯥꯔꯒ ꯖꯦꯜ ꯊꯝꯃꯒ ꯃꯥ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕꯤꯔꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜ ꯊꯝꯒꯦꯔꯥ ꯍꯥꯏꯕ ꯑꯃ ꯃꯤꯒꯤ ꯑꯆꯨꯝ ꯃꯔꯥꯟ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯍꯤꯡꯕꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯡꯇꯧ ꯇꯧꯗꯦꯕ ꯃꯅꯤꯄꯨꯔꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯐꯣꯝ ꯇꯧꯔꯒꯥꯏꯅ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯑꯩꯁꯦ 2009 ꯑꯩ ꯁꯦꯝꯃꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯗꯨꯝ ꯐꯝ ꯍꯥꯞꯄꯤꯌꯦꯕꯀꯣ ꯃꯣꯏꯅ ꯏꯁꯥꯅ ꯊꯕꯛ ꯑꯉꯥꯡ ꯄꯤꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯏꯀꯨꯕꯣꯛ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯏꯟꯂꯣꯁꯦ ꯃꯥꯁꯦ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏ ꯏꯃꯥ ꯑꯁꯣꯟꯕꯤꯅꯤꯀꯣ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯏꯃꯨꯡꯗꯨꯗ ꯑꯩ ꯅꯨꯄꯥ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯑꯉꯥꯡ ꯑꯃ ꯌꯦꯡꯍꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯃꯤ ꯃꯥꯟꯗꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯐꯦꯃꯤꯂꯤꯒꯤꯁꯨ ꯌꯥꯝ ꯕꯔꯗꯟ ꯑꯣꯏꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯁꯦ ꯄ꯭ꯔꯁꯤꯗꯦꯟꯃꯛꯇꯤ ꯑꯩ ꯇꯁꯦꯡꯅ ꯑꯣꯏꯅꯤꯡꯈꯤꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯉꯝꯃꯣꯏꯗ꯭ꯔꯥ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯃꯌꯥꯝꯁꯦ ꯑꯩ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯦꯗꯖꯁ ꯇꯧꯅꯁꯤ ꯁꯪꯕ ꯁꯪꯗꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯅꯁꯤꯒ ꯍꯥꯏꯔꯒ ꯑꯩꯁꯦ ꯍꯣꯏ ꯑꯃꯨꯛꯁꯨ ꯏꯇꯣꯝꯗ ꯑꯃꯨꯛ ꯆꯦꯂꯦꯟꯖꯤꯡ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯪꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯃꯔꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯔꯥꯏꯠ ꯀꯥꯏꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯁꯜꯂꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯎꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯀꯤꯕꯁꯨ ꯂꯩꯌꯦꯕ ꯏꯁꯥꯗꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯊꯦꯡꯅꯁꯤ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯒꯤꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯒꯤ ꯎꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯃꯥꯏꯅꯗꯤ ꯃꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯦꯛ ꯀꯥꯎꯟꯇꯔ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯂꯦꯞꯄꯟꯕ ꯉꯝꯕ ꯂꯨꯞ ꯑꯃꯗꯤ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯝ ꯋꯥꯈꯟꯗ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯤꯡꯗ ꯑꯣꯏꯈ꯭ꯔꯁꯨ ꯋꯥꯈꯟꯗ ꯆꯦꯂꯦꯟꯖꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯨꯅ ꯊꯧꯅꯥ ꯍꯥꯞꯄꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯁ꯭ꯇꯤꯜ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯪꯉꯤ ꯆꯍꯤ 35 ꯁꯤ ꯊꯦꯡꯅꯔꯒ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯦꯕ ꯑꯩ ꯑꯦꯛꯇꯤꯚꯤꯁꯁꯦ ꯑꯩ ꯍꯦꯛꯇ ꯃꯌꯥꯝꯁꯤꯒꯤ ꯊꯕꯛ ꯁꯦꯕꯥ ꯇꯧꯔꯒꯦꯒ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯆꯥꯛꯄ ꯑꯃ ꯌꯥꯎꯔꯒ ꯀꯩꯒꯨꯝꯕ ꯈꯔ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯒꯤ ꯈꯛꯇꯒꯤ ꯖꯁꯇꯤꯁ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯏꯕꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯑꯗꯨ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯁꯤꯅ ꯃꯕꯨꯛꯇ ꯃꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯄꯨꯔꯣꯏꯕꯗꯣ ꯍꯥꯠꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯀꯩ ꯑꯣꯏꯔꯛꯀꯅꯤꯀ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯅꯨꯄꯥꯁꯤꯡꯗꯣ ꯍꯜꯂꯔꯣꯏꯗꯤ ꯈꯪꯉꯦꯕꯀோ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣই ꯀꯩꯒꯨꯝꯕ ꯈꯔ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯖꯝꯒꯤ ꯂꯝꯁꯤꯗ ꯆꯪꯁꯤꯟꯖꯔꯛꯄꯅꯦ ꯍꯣꯏ ꯁꯤꯒꯤꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯂꯩꯔꯤꯁꯦ ꯉꯁꯥꯏ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯒꯨꯝꯕ ꯁꯤꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔꯁ ꯑꯦꯛ ꯍꯥꯏꯔꯤꯁꯦ ꯃꯤꯂꯤꯇꯔꯤ ꯃꯌꯥꯝꯁꯤꯒꯤ ꯑꯅꯝꯕꯅꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯑꯗꯨ ꯃꯇꯝꯒꯤ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯁꯤꯒ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯣꯟ ꯔꯦꯀꯣꯔꯗꯇ ꯂꯩꯕꯗ ꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜꯁꯦ ꯍꯥꯏꯐꯦꯠ ꯀꯌꯥꯃꯨꯛ ꯂꯩ ꯍꯥꯏꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯗꯨꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗ ꯆꯟꯗꯣꯏꯁꯦ ꯑꯩ ꯃꯤꯂꯤꯇꯔꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯐꯅꯌꯥꯝꯗꯤ ꯊꯥꯖꯤꯜꯂꯛꯑꯦꯗꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯟꯅ ꯅꯩꯅꯕ ꯈꯕꯔꯗ ꯀꯩꯗ ꯐꯪꯖꯕꯗꯗꯤ ꯃꯣꯔ ꯗꯦꯟ 60,000 ꯑꯗꯨꯃꯥꯏꯅꯗꯤ ꯔꯦꯀꯣꯔꯗꯇꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯦꯛꯖꯦꯛꯂꯤ ꯑꯩ ꯃꯥꯏ ꯅꯝꯕꯔꯁꯇꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨ ꯍꯥꯟꯅꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇꯁꯨ ꯃꯌꯥꯝ ꯑꯃ ꯊꯝꯖꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ CRP ꯈꯪꯗꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯃꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗꯒ ꯂꯩꯔꯝꯃꯤꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯒꯤ ꯑꯅꯧꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯃ ꯂꯥꯏꯐ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯈꯟꯅꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯒꯤ ꯑꯀꯤꯕꯁꯦ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯗꯗꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯐꯝꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯔꯤꯛꯁꯤꯗ ꯐꯣꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯒꯤ ꯍꯥꯀꯠꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ 1979ꯗꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯥꯠꯂꯤꯕ ꯃꯅꯤꯄꯨꯔꯗ ꯍꯥꯠꯂꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯒ ꯃꯌꯥꯝ ꯇꯧꯔꯛꯏꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯥꯔꯃꯤ CRP ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯅ ꯑꯣꯄꯔꯦꯁꯟꯁꯦ ꯆꯥꯎꯅ ꯃꯅꯤꯄꯨꯔꯗ ꯅꯍꯥꯔꯣꯟ ꯅꯝꯊꯕꯒꯤ ꯅꯃꯥꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯀꯣ ꯑꯩ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔ ꯄꯟꯖꯒꯦ ꯕ꯭ꯂꯨ ꯕꯥꯔꯠ ꯑꯣꯄꯔꯦꯁꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅꯥꯝꯒꯤꯗ ꯊꯣꯛꯈꯤꯕ
kaya no mi kuntra mata to onai ni mi kaya am siri ni nupi kya ma rape to rini ko adagi summer storm kaina ko koi longtak operation da summer operation adumai leire adagi massacre thokriba mayam se mani police nam ta natte koi state force na natte haijeriba army sing jina chatharak ba asfasi gi makha jida chatharaiba massacre mayam je ngune malongi leire toksem lamkhai gi adagi rims ki mi har hairasi ko adagi June 18 gi dasu sumaina CRP sumaina yame manipur da haidi khuda khujik tabu wari oina lirabagi wane matam du da activist sing thengna raiba ima ben sing mamit mamang da uhoba sing du di akhoi je ngasi di wari oina liri ne manipur gi hujiki generation si da natra ado thengna raiba sing je araiba di natte ba amuk tawro oi hainingai leite haiba ko military sing ji gi makhoi gi mathak ta akhoi wayen chathabu su yadre sina ju proof oire haidi hana ju moi gi ngaklo pi haraju court tu bauti yodribani na praja miyam da kaisu khangde ba sigi da naina rudaba aduga akhoi gi ifam sina tholakpa matam da gi case ki tum chatharakba hojikta akhoi da apan ba miyam ama haidi stumbling block oise sigi gi kaino sineba kaino se if we prosecution sanction gi haidi army haidi armed forces of the union hai tare army center gi makha da leiriba army singji makha da mokoi da wayen bija chathaba ya handeba haidi hat pati am hale ko moi feng counter tari ni ko thodung mayam sima da haina sima tawre haraga mi na bom nang selami haraju singna ba lei haraju para halai ji da army ngak tane aduga si ji gi matawsna mo khoi state force na mu matang matung ina yausala ga tawrak tawsa tharak ba hai tare ko adu akhoi hujik cho akhoi na nungai jadriba mi pai ba ki ba lei ba ta singna haidi thajilaiba army singjina karino tawsolaiba lansigana karai chakharge hojiki army myam thamamiba myam se hoi thamami myam de side budi khara ui adu lepan ge lanjigi matang da ju lepan ge kari togi haragadi thuidokpa kaisu yamna ludabra di khanjai ado kari karamba agenda gi manung da thajilai no haibase haidi akhoi gi youth myam sibu loina loisallage khulai pahelaga loisallage naharon myam ama side loi thokla lei hingi loisallage haibagi question ama da thokla abra manipuri hariba jati manipur da leiriba khoi singje loisallage haibra ba india government ge choba aidi adum da dum chingna ba madum leiba aidi chathara kadra haibagi hanadi thokriba wari myam do araibam tan natte dana ko akhoi da aki batu jungba ma leikre phaugrabani na matung tarakpada makhoi no akhoi gi life secure amadi property je nga ngamdre na dei khanjai ba duna makha tarakba da makhoi na tamak tuiba tawrok turiba pot che karino chatha jarok turiba lalong je karino haibase ai adumaina wakhanda di dum phawe aduni huziki ga high tar parallel draw to tar ju ko huziki su militarization de leiri ne ba ada just kaino to gi ba khatane khone normalize to gi ba ne ba hadising ba mayam je urabni na sum intergenerational trauma haigadra generation am de generation lam da pitharak pa kaino je ai war liram ba wari mayam khone thena pa ima iben na dagi khoi che hoi ke hoi mayam na liram ba wari mayam u gi ba mayam do na tawga akhoi da huzik haidi militarization je amna normal loi halle ba wakhalon da haidi police ma samaina chatpa je migi lam da oiru tar di kaido bagi no maram ama lairam ni police lairi je khoi side di military am laiba police patrolling chappa je am common noina khanjale ba aduga huzik thoi ba irang ji ga yengu tar ju manipur se dum military hana gi fivam gi military gi masing do dum manana dum lairam doi ne ba manipur do anoba thajalak pa doi number do kya no khangra jo thajalak te haibai wari jong su lai nei ko aduna adugi number do lairi ne ba dum huzik se ado huzik tawri ba fivam jiga hana gi fivam jiga che khene na khan ba natraga adum sizu panbi re ko kamai na lai na khale hana ne aigi oiba dum motadi ko khoina dum organization se tawrakpadagi khoi ju bayam ama workshop ni khangde ama khangde mayang gi oiba wari je tarakpa matam dadi ko khitang di khenai amorom de khenai haidi saina court amagi legal da term lom da saina changchalaga saina justice ama kaki purakpada ade supreme court ki order na saina aspa da no khoi excessive force use tawi kitang hai tare akan ba ya thang ama kaki makha da tawbadagi makoi da su kitang headache di oirangane na khale ko si jingji gi kaino dadi pak heta kaino se magi hujik chatharak taraga ju hongakani ba kitang magi lalong se knowledge laiba hele knowledge hoji ju hele ko thaina di adum aina wari state example ang khang lijage ba ko akoina case gi adum ngasai gi
mi family mayamse loina akhoi da interest taina de haidu aina thaina la e mathang mathang ada akhoi je ayamba laktabadagi akhoi je every district ki khaido ga akhoi isa yauna reach out towe ba family sing ji da chatlaga adu chaluba sing ji na mokoi dagi mokoi gi wakhan da ne yam nungai taba se aina macha nupa je underground ti yaujaba ko any organization loop ama haitare under UG yawe adu moi gi wakhan da di ai cha nupa je UG yauradi anytime ayuna chingtho police na kapasu makoi kem tawba ngamde masada samai UG yauradi moje kapa yabagi makoi ayaba leika haibagi family da concept je amna kainu kaimta aware oiram dawdu legal aware oidaba plus mioi bagi hingbagi hakje karinu ka right che kainu kai je imung do klele su yam ka hena mangal fangdaba kitang yam remo aba area khara dadi maina thingneba ado mamang dadi chingtho khraga imung dagi pha khraga ka khrini ko kapna ban natte ba hoi akoi side sida UG singam na sauga pa wafam din natte adubu mafam amadagi pharaga ka khi bai ba se pharibagi eyewitness uhobom yawn imung manu uhorani ko ado mokoina encounter ta sengna mu cross fair tongna bada mokoi kapna bada leba ki damakta ni haigera amasu leba ngak bagi ni haigera kapna bada sibududi adum akoi kana su kano tholak de dana ko adu phara kapa haibasi madi masi gi da khatane akoi na yam kano uirise aduna hojiki militarization gi matang da su khena bai se kaishu aina lalong di khenai ko haidi hana moina pakap pakap hatpane amarom da hapaga adegi akhoi je sak chu manadabagi mokoi da minung si leitaba khara ju adum adugi intention yaudaba banate ena khalle ko adum kuire adu sigi haidi racial discrimination gi matang da kai da adum akhoi na thengna jarakpa matam da ju aduna makoigi lalong tungale aduna makoina pak yaudragasu hojina karam agenda da akhoi leiriba kanglup ani masen da khana hala ino haidi kana da wakatino kana bo khoi wayen bidino haibase ai sida waina I thamjage mane sigi da mangjari jenga sai koi family mayam masa soi ba si ba mayam si je loina mak oira ka doine ba mai property mangi ba mayam ko ado sidagi kaino toroga wai ji dagi kitang leitho ga hojik activist ama oiraga haidi mayam na dum khanai ko activist ama oi ba se akhoi ju mayam gi wari tari ni mayam gi ju thabak su tawminari bani adai sida ngasai lirakpa wari mayam kaino mayam sna khoi gi mental health khoi gi pungning wakhal gi wari hai tare ko pungning hakal gi fibam je sida sokta ba lai sokte hai ba je yaroi ba ado iche gi di sokudi so mani adum khange ado kamaina isana kamaina kop tawge hai ba do si sum crisis tolapa matam je kari tawga kop tawi mayam da hai knowledge hoina ba as akhoi je line agadi amta oirak pote da kai gino hadi akhoi ham ipam horpo matam ja akhoi trauma center da ne akhoi ju ayamba isamak su hai tare ko counseling adegi ai isamak ora dangna ta na akhoi victim family mayam jimu si mayam jimu khoina counseling to hona basnu haidi mai punchi nungairam akhoi na di trauma ka ai je akhoi je na de akhoi je normal life lei ka ai de dum isana accept tawjari ne ba haidi mioi mapongni si ga do bangak tani ka hairaga adubu thodok dumagi nomai dong kai kamna kharaga pakhat khibadu sigi pakhat khibagi kona ja khoi ju realize to ini ko khoi gi ipai ti bai ba kaina khoi gi ipai pu gi waron adegi adumba nungai ta matamda aina chaning thaning ba phaurak driba aina tumba yarak driba ka haije trauma ni kai je akhoi je counseling tawraga magi sigi kainu kai je phajana khoi ju training amai makha da khanga ineba tasingna haraga ado manipur baza miyam hauji khangdeba khang ba jam watleba ko aduna akhoi ju si miyam ji training tawre adum mapalam da chatpani khangde mapa akhoi gi organization gi oina su loop gi oina su Guwahati da chale Hong Kong dagi Rajat kaina psychologist miyam ama laaga isa chingjibu yauna magi mama family yauna ne akhoi miyam je tawri ne ba aduga ne akhoi je last wari je ta ka da khoi je traumatized ta le ram ba di o aina tumba yadri ji sini ka haiba je saina realize story ba ko aduga adagi amana asmigi kitang accident am thokpa du urasu I kitang ubu oiraga su sakhoi daga ngaktang pukta naba saugatpa asaba karaga appetite loss oiba chaning riba adai sum nai dum khanjalaga leiri je kai gino adagi masada chikpa naba makok chi e adai guli chare ka haire je trauma du na oi leiramme ba adu masi aware oiba jam dakar oina khalle adu kamain handle togani haije akhoi ju hoji se phana haim ni trauma haiba je ko oi hai punsi gi ko akhoi na ko e hai ba akhoi na khangjaba da su aduna
ꯀꯣꯛ ꯑꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯃꯥꯏꯟ ꯗꯥꯏꯚꯔꯠ ꯇꯧꯅꯤ ꯍꯥꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯗꯨꯝ ꯃꯥꯅ ꯍꯣꯕꯤ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕ ꯀꯩꯅꯣ ꯑꯃꯈꯛꯇ ꯑꯩꯈꯣꯏꯁꯦ ꯉꯝꯅꯕ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯊꯕꯛ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯍꯟꯕꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯁꯤꯅ ꯊꯕꯛꯁꯦ ꯆꯤꯟꯃꯟꯈꯤꯕꯗꯒꯤꯀꯣ ꯑꯩ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯑꯣꯏꯕ꯭ꯔꯥ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯉꯣꯟꯗ ꯈꯨꯞꯆꯤꯟꯖꯔꯒ ꯑꯩꯒꯤ ꯃꯌꯥꯝ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯆꯤꯜꯂꯛꯄ ꯆꯦꯟꯕ ꯆꯣꯡꯕ ꯁꯤꯒꯤ ꯃꯌꯥꯝ ꯑꯃꯈꯛꯀꯤ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯥꯛꯑꯕꯅꯤꯅꯅꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗꯗꯤ ꯁꯤꯒꯤ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯂꯩꯌꯦꯕꯀꯣ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯆꯥꯕ ꯆꯥꯅꯤꯡꯗꯕ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯔꯛꯇꯕ ꯑꯗꯨꯝꯕꯒꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯔꯤꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯅ ꯃꯌꯥꯝ ꯑꯃꯒꯤ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯔꯛꯄ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯩ ꯆꯠꯂꯒꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯃꯤꯅ ꯒ꯭ꯌꯥꯟꯗꯣ ꯇ꯭ꯔꯣꯃꯥꯁꯦ ꯀꯩꯅꯣꯁꯦ ꯏꯁꯥꯗ ꯋꯥꯈꯜ ꯇꯧꯔꯝꯅꯤꯅ ꯑꯩꯁꯦ ꯑꯁꯤꯃ ꯑꯣꯏꯔꯗꯤ ꯁꯤ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯁꯦ ꯏꯁꯥꯗ ꯕꯦꯂꯦꯟꯁ ꯄꯨꯅꯕꯁꯦ ꯑꯗꯨꯝ ꯍꯣꯠꯅꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡ ꯇꯥꯔꯗꯤ ꯍꯥꯟꯅꯒꯤ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟ ꯍꯥꯟꯅꯒꯤ ꯇ꯭ꯔꯣꯃꯥ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯩꯁꯤꯅ ꯏꯟꯇꯔꯖꯦꯅꯔꯦꯁꯅꯦꯜ ꯇ꯭ꯔꯣꯃꯥ ꯍꯥꯏꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯑꯗꯨꯝ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗ ꯖꯦꯅꯦꯔꯦꯁꯟꯗ ꯄꯥꯁ ꯗꯥꯎꯟ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯒꯤ ꯌꯦꯡ ꯇꯥꯔꯁꯨ ꯁꯤꯒꯤꯁꯤꯗ ꯇ꯭ꯔꯣꯃꯥꯒꯤ ꯑꯉꯥꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯦ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ PTSD ꯑꯅꯁꯨ ꯍꯥꯏꯅꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯊꯣꯛꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯇꯧꯕ ꯏꯁꯥꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯒ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯀꯃꯥꯏꯅ ꯔꯦꯁꯄꯣꯟꯁ ꯇꯧꯅꯤ ꯀꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯅ ꯈꯟꯖ ꯇꯥꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯤ ꯑꯦꯛꯇꯤꯚꯤꯁ ꯃꯅꯤꯄꯨꯔꯗ ꯑꯦꯛꯇꯤꯚꯤꯁ ꯑꯃꯅꯦꯅ ꯂꯩꯕꯁꯦ ꯏꯆꯦꯗ ꯀꯩ ꯐꯥꯎꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯗ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃꯁꯨ ꯂꯩꯀꯣ ꯑꯩꯁꯨ ꯃꯄꯥꯟ ꯂꯝꯒꯤ ꯆꯠꯄ ꯌꯥꯕ ꯂꯝ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯄꯨꯟꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯌꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯥꯎꯠꯁꯄꯣꯛ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯚꯣꯏꯁ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝꯅ ꯁ꯭ꯃꯥꯔꯠꯁꯨ ꯑꯣꯏ ꯊꯦꯡꯅ ꯃꯇꯝꯗ ꯃꯤꯅꯁꯨ ꯑꯗꯨꯝ ꯃꯁꯛ ꯈꯪꯕꯤꯕ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯏꯁꯨ ꯌꯥꯝꯕꯩꯅꯤꯀꯣ ꯃꯁꯤ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦꯕ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦꯕ ꯑꯁ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟꯒꯤ ꯂꯧꯅꯤ ꯋꯨꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁꯦꯛꯆꯨꯋꯦꯜ ꯀꯦꯁꯀꯤ ꯑꯣꯏꯔꯛꯑꯅꯤ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯐꯤꯜꯗ ꯇꯣꯉꯥꯟꯕ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯣꯡ ꯋꯦꯁ ꯊꯣꯛꯄ ꯉꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩ ꯗꯥꯝꯒꯤꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯏꯚꯤꯛꯁꯟ ꯃꯌꯥꯝ ꯇꯣꯉꯥꯟꯅ ꯌꯥꯝ ꯏꯁꯨ ꯌꯥꯝꯃꯟꯕꯒꯤ ꯑꯦꯛꯇꯤꯚꯤꯁꯁꯨ ꯌꯥꯝꯃꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯁꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯣꯡꯗꯤ ꯑꯣꯏꯌꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯁꯥꯏꯗꯁꯨꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯕꯛꯁꯨ ꯐꯖꯅ ꯇꯧꯋꯦꯅꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇꯒ ꯂꯥꯎꯕ ꯉꯝꯃꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯒꯁꯦ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯦꯛꯇꯤꯚꯤꯁꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯑꯗꯨꯒ ꯏꯁꯥꯃꯛ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯈꯪꯗ꯭ꯔꯁꯨ ꯍꯩꯇ꯭ꯔꯁꯨ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯇꯧꯕꯤꯔꯝꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏꯅꯁꯨ ꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯁꯀꯤ ꯄꯥꯔꯠꯀ ꯂꯧꯔꯛꯏꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯔꯥꯎꯋꯦ ꯍꯣꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯦꯛꯇꯤꯚꯤꯖꯝ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯔꯕ ꯃꯤꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯍꯦꯛꯇ ꯐꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯃꯨꯜꯂꯒ ꯂꯥꯛꯑꯒ ꯍꯦꯛꯇ ꯐꯨꯅꯒꯗꯕ ꯏꯃꯦꯖ ꯑꯃ ꯂꯩꯗ ꯇꯧꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯈꯟꯅꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯂꯩꯇꯕꯗꯤ ꯅꯠꯇꯦꯗ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔ ꯍꯥꯏꯔꯒ ꯑꯦꯛꯇꯤꯚꯤꯁꯅꯦ ꯍꯥꯏꯔꯛꯏꯁꯦ ꯏꯁꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤꯗ ꯍꯥꯏꯔꯁꯨ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯍꯥꯏꯔꯁꯨ ꯃꯁꯤꯗꯩꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞ ꯃꯌꯥꯝ ꯑꯃꯅ ꯃꯣꯏꯕꯨ ꯌꯨꯁ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁꯤꯗ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯨꯄꯤꯒꯤ ꯍꯥꯏꯗꯤ ꯂꯤꯒꯦꯜ ꯇꯝꯗꯗꯤ ꯆꯠꯇ꯭ꯔꯒ ꯑꯗꯨꯝ ꯈꯔ ꯂꯨꯐ ꯈꯔ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯨꯕ ꯎꯗꯕꯩꯅꯁꯨ ꯃꯤꯒꯤꯅ ꯁꯨꯃꯥꯏꯅ ꯐꯠꯇꯅ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯁꯥꯏꯠ ꯇꯣꯉꯥꯟ ꯂꯧꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯑꯝꯃꯤ ꯑꯗꯨ ꯇꯧꯔꯝꯃꯤꯒ ꯍꯥꯏꯕꯒꯤ ꯃꯥꯗꯤ ꯂꯩꯕꯥꯛꯀꯤꯅꯦꯗꯤ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯁꯨ ꯊꯣꯛꯂꯛꯑꯒꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯕ ꯄꯩꯁꯥꯒꯤꯅꯦꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯔꯛꯄꯁꯤꯡꯗꯤ ꯂꯥꯁꯇꯤꯡꯁꯨ ꯑꯣꯏꯔꯣꯏ ꯑꯣꯏꯁꯨ ꯑꯣꯏꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯀꯣ ꯑꯗꯨꯅ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏꯕꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯠꯊꯣꯛꯄ ꯚꯣꯂꯨꯟꯇꯔꯤꯅꯤ ꯑꯃꯈꯣꯏꯗꯗꯤꯀꯣ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯁꯦ ꯌꯥꯝ ꯇꯧꯕꯁꯤꯡꯁꯦ ꯉꯁꯤ ꯃꯌꯨꯝ ꯃꯀꯩ ꯌꯦꯡꯕꯤꯌꯨ ꯃꯥꯏ ꯑꯝꯇ ꯀꯩꯅꯣ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯈꯦꯠꯅꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏ ꯊꯕꯛꯇꯤ ꯇꯧꯔꯝꯒꯅꯤ ꯄꯩꯁꯥ ꯊꯣꯛꯑ ꯊꯕꯛ ꯇꯧꯕ ꯂꯨꯐ ꯑꯗꯨꯒ ꯊꯣꯛꯇꯅ ꯊꯕꯛ ꯇꯧꯕ ꯃꯁꯥꯏ ꯀꯠꯊꯣꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤꯡꯁꯦ ꯃꯁꯛ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯂꯩꯕꯥꯛꯅꯁꯨ ꯈꯪꯉꯦ ꯃꯤꯌꯥꯝꯅꯁꯨ ꯈꯪꯉꯦ ꯑꯗꯨꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯍꯣꯏ ꯏꯁꯥꯒꯤ
ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯜ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯗꯕꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯑꯋꯥꯃꯟꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯃꯁꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯑꯩꯈꯣꯏꯗ ꯑꯐꯕ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯐꯪꯖꯕꯗꯣ ꯍꯥꯏꯇꯥꯔꯦ ꯇꯧꯖꯔꯨꯕ ꯊꯕꯛꯇꯨꯒꯤ ꯃꯍꯩꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅꯗꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤꯀꯣ ꯃꯁꯦ ꯂꯥꯛꯁꯨ ꯂꯥꯛꯑꯦ ꯑꯩ ꯏꯁꯥꯒꯤꯃꯛꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯤꯉꯣꯟꯗ ꯇ꯭ꯔꯁ ꯄꯤꯕꯁꯤꯅꯦꯕ ꯑꯦꯛꯇꯤꯚꯤꯁ ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯣ ꯃꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯏꯒ ꯍꯥꯏꯁꯦ ꯈꯪꯕꯤꯕ ꯃꯤ ꯑꯃꯅ ꯈꯪꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯕꯦꯀꯤꯡꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨ ꯈꯪꯗꯕ ꯃꯇꯝꯗꯗꯤ ꯉꯁꯤ ꯃꯥꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯁꯇꯤꯡ ꯑꯣꯏꯔꯛꯇ꯭ꯔꯤꯁꯦ ꯁꯞꯄꯣꯔꯠ ꯂꯩꯔꯛꯑꯣꯏꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯍꯥꯏꯁꯦ ꯑꯦꯛꯇꯤꯚꯤꯁꯇꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛꯅꯤꯗꯅꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯌꯥꯝꯅ ꯇ꯭ꯔꯁ ꯂꯩꯕꯤꯕ ꯊꯕꯛ ꯑꯩꯈꯣꯏꯗꯁꯨ ꯇꯧꯕꯤꯕꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯂꯥꯏꯇꯔ ꯑꯣꯏꯅꯅꯦꯀꯣ ꯉꯁꯥꯏ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯁꯀꯤ ꯏꯃꯦꯖ ꯑꯗꯨ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗꯁꯨ ꯑꯗꯨꯝꯁꯨ ꯂꯩꯅꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯦꯔꯨꯔꯦ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯐꯖꯅ ꯊꯣꯛꯎꯔꯦ ꯑꯗꯨꯒ ꯑꯦꯛꯇꯤꯚꯤꯁꯅꯦ ꯍꯥꯏꯔꯒ ꯀꯦꯔ ꯊꯣꯛꯂꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏꯗꯤꯀꯣ ꯃꯩꯁꯛ ꯑꯗꯨꯗ ꯄꯟꯕꯒꯤꯗꯤ ꯄꯟꯖꯔꯔꯣꯏꯒꯦꯀꯣ ꯑꯗꯨꯝ ꯍꯣꯏ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯔꯛꯏꯅꯦ ꯑꯃꯔꯣꯝꯗ ꯐꯠꯇꯅꯗꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯤꯗꯩꯁꯦ ꯑꯩꯈꯣꯏꯁꯦ ꯀꯞꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯂꯤꯔꯦ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯝ ꯏꯁꯨꯗ ꯈꯟꯅ ꯅꯩꯅꯔꯒ ꯀꯞꯇꯦꯕꯀꯣ ꯑꯁ ꯃꯣꯏꯅꯒ ꯍꯥꯏꯔꯛꯏꯁꯦ ꯑꯁ ꯅꯪ ꯑꯗꯨ ꯃꯇꯥꯡꯗꯣ ꯀꯞꯄꯝꯃꯗꯤ ꯌꯥꯝ ꯐꯖꯅꯤꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅꯗꯤ ꯑꯁ ꯃꯌꯥꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯑꯩꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯦ ꯈꯟꯖꯔꯒ ꯃꯤ ꯑꯀꯞꯄ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯞꯇꯅꯕ ꯊꯦꯝꯖꯔꯤꯅꯦꯕꯀꯣ ꯑꯁ ꯑꯩꯈꯣꯏ ꯁꯤ ꯇꯧꯁꯤ ꯀ ꯍꯥꯏꯔꯒ ꯀꯞꯅꯤꯡꯉꯁꯨ ꯋꯥꯈꯟꯗ ꯐꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯇꯧꯖꯔꯛꯏꯕ ꯃꯤ ꯑꯃꯅꯦꯕ ꯑꯗꯒꯤ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯀꯞꯄꯗꯤ ꯐꯖꯅꯤ ꯀꯥꯏ ꯑꯩꯈꯣꯏꯁꯦ ꯀꯞꯄꯒ ꯂꯩꯇꯦꯡ ꯑꯣꯏꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯀꯞꯄ ꯂꯩꯌꯨ ꯍꯥꯏꯔ ꯀꯥꯏ ꯋꯥꯈꯜ ꯑꯩꯈꯣꯏꯁꯦ ꯚꯤꯛꯇꯤꯃꯥꯏꯖꯦꯁꯟ ꯇꯧꯕ ꯗꯕꯜ ꯚꯤꯛꯇꯤꯝꯒꯤ ꯊꯥꯛꯇ ꯑꯗꯨꯝ ꯊꯝꯃꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝꯒ ꯋꯥꯛ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯦ ꯐꯖꯕ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝꯒ ꯂꯦꯚꯦꯜ ꯑꯝꯗꯒ ꯊꯝꯕꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯚꯤꯛꯇꯤꯝꯅꯦ ꯍꯥꯏꯖꯒꯦꯕ ꯚꯤꯛꯇꯤꯝꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯅꯤꯡꯕ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯦ ꯃꯤ ꯑꯃꯗ ꯇꯧꯍꯜꯂꯣꯏ ꯀꯥ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯦꯅꯤ ꯚꯤꯛꯇꯤꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯀꯥꯎꯟꯇꯔ ꯚꯤꯛꯇꯤꯝ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯁꯥꯗ ꯊꯦꯡꯅꯔꯛꯄ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯤꯒꯤ ꯒ꯭ꯔꯥꯁ ꯔꯨꯠꯇ ꯊꯕꯛ ꯇꯧꯅꯔꯤꯕ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯗ ꯌꯦꯡꯅꯔꯨꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗꯕꯁꯨ ꯌꯥꯗꯦ ꯂꯩꯕꯥꯛꯀꯤ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯀꯥꯏ ꯈꯜꯂꯒ ꯋꯥꯈꯟꯗ ꯊꯣꯛꯆꯔꯛꯏꯕ ꯃꯤꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯚꯦꯜ ꯑꯝꯗ ꯂꯩꯌꯨ ꯀꯥꯏꯔꯒ ꯅꯝꯊꯔ ꯊꯝꯕꯤꯕ ꯑꯩꯈꯣꯏꯅꯒ ꯈꯤꯇꯪꯒ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝ ꯚꯣꯏꯁ ꯈꯤꯇꯪꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯒꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯀ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯃꯁꯤ ꯃꯤ ꯈꯨꯗꯤꯡꯒꯤꯗꯤ ꯅꯠꯇꯦ ꯃꯤ ꯈꯔꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯂꯩꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯌꯨ ꯑꯦꯟꯗ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯌꯦ ꯁꯤꯡꯉꯦꯅ ꯌꯨ ꯑꯦꯟꯗ ꯋꯥ ꯉꯥꯡꯉꯨꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯔꯤꯌꯦꯜ ꯚꯤꯛꯇꯤꯝ ꯒ꯭ꯔꯥꯎꯟꯗ ꯇꯧꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯌꯦꯡꯕꯤꯌꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯗꯨꯝꯕꯒꯤ ꯁꯞꯄꯣꯔꯠ ꯑꯦꯟ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯌꯧꯕ ꯉꯝꯃꯤꯅꯦꯕ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯅꯪ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯦꯅ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯃꯈꯥꯗ ꯒ꯭ꯔꯥꯎꯟꯗ ꯄꯤꯄꯜꯒ ꯊꯦꯡꯅꯗꯕ ꯃꯤꯗꯨꯅ ꯅꯪ ꯁꯨꯃꯥꯏꯅ ꯉꯥꯡꯉꯨ ꯍꯥꯏ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯗꯣ ꯃꯤꯉꯣꯟꯗ ꯊꯥꯔꯇ ꯇꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯏ ꯀꯞꯄ ꯃꯇꯝ ꯂꯩ ꯀꯞꯇꯕ ꯃꯇꯝ ꯂꯩ ꯑꯗꯨꯕꯨ ꯃꯤ ꯈꯔꯒꯤ ꯋꯥꯍꯩ ꯃꯥꯒꯤ ꯇꯣꯟꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯑꯦꯛꯇꯤꯚꯤꯁꯅꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁꯦꯠꯄ ꯆꯥꯕꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯤꯕꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯅꯦ ꯃꯔꯨ ꯑꯣꯏꯅꯁꯨ ꯊꯦꯡꯅꯔꯤꯁꯦꯀꯣ ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯖꯕ ꯁꯦꯠꯅꯤꯡꯉꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯀꯦꯔꯨꯕ ꯑꯗꯨꯗꯥꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯈꯜꯁꯤꯗ ꯑꯩꯒꯤ ꯁꯦꯠꯇꯣꯔꯛꯄꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯤꯗꯤ ꯑꯃꯗꯤ ꯁꯦꯠꯅꯤꯡꯉꯛꯏ ꯇꯧꯔꯛꯏꯒ ꯍꯥꯏꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯊꯣꯛꯂꯛꯏꯅꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯕꯤꯕꯗꯤ ꯑꯗꯨꯝ ꯆꯨꯝꯕꯅ ꯍꯥꯏꯗꯤ ꯈꯜꯂꯦ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯔꯒꯗꯤ ꯅꯣꯏꯗꯤ ꯁꯤꯕꯨꯛꯀꯤ ꯂꯦꯚꯦꯜꯗ ꯂꯩꯒꯗꯕꯅꯤ ꯁꯤꯕꯨꯛ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤꯗ ꯋꯥꯍꯩꯗ ꯍꯥꯏꯅꯕ ꯃꯇꯝ ꯁꯦꯜꯐ ꯀꯦꯌꯔ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯩꯅꯣ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖ
ꯐꯖꯕꯗꯨꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯑꯃ ꯑꯗꯨꯝ ꯂꯩꯔꯦ ꯚꯤꯛꯇꯤꯝ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯌꯣ ꯍꯌꯦꯡ ꯚꯤꯛꯇꯤꯝ ꯑꯃꯗꯨꯅ ꯂꯤꯗꯔꯁ ꯑꯣꯏꯅ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯃꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯣꯔꯤꯕꯅꯤꯅ ꯑꯗ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯉꯁꯥꯏꯒꯤ ꯐꯖꯅꯕ ꯄꯨꯊꯣꯛꯅꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯀꯦꯟꯅꯔꯤꯕꯀꯣ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯑꯩ ꯑꯦꯛꯇꯤꯕꯤꯁꯅꯦ ꯍꯥꯏꯔꯒ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯀꯦꯕ ꯃꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯅꯥꯟꯕꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯃ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕꯀꯣ ꯂꯨ ꯅꯥꯟꯖꯕꯒꯤꯗ ꯑꯗꯨꯁꯤꯡꯗꯨ ꯌꯦꯡꯉꯨꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯑꯁꯥꯏꯐꯥꯎ ꯊꯣꯛꯄꯗ ꯐꯤ ꯑꯅꯥꯟꯕ ꯑꯃ ꯍꯣꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯦꯕ ꯑꯗꯨꯅ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯔꯛꯑꯒꯗꯤ ꯍꯦꯟꯅ ꯀꯦꯅꯤꯡꯉꯥꯏ ꯃꯁꯥ ꯑꯣꯏꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤꯃꯥꯡ ꯊꯣꯛꯂꯛꯇꯣꯏꯅꯤ ꯃꯤꯔꯛ ꯇꯤꯟꯕ ꯍꯥꯏꯕꯁꯤꯕꯨ ꯀꯦꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯦꯗꯅ ꯃꯗꯨꯃꯛꯅ ꯌꯥꯝꯅ ꯁꯣ ꯇꯧꯔꯨꯕꯒꯤ ꯋꯥꯗꯨ ꯅꯠꯇ꯭ꯔꯅ ꯃꯤꯔꯛ ꯇꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦ ꯍꯥꯏꯗꯤ ꯂꯨ ꯅꯥꯟꯕ ꯀꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯒꯤ ꯂꯨꯛꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯄ ꯆꯠꯊꯣꯛꯄꯗ ꯑꯗꯨꯝ ꯐꯅ ꯍꯥꯏ ꯁꯥꯝꯅ ꯆꯃꯣꯠ ꯉꯥꯡꯕ ꯃꯤꯗꯨꯒ ꯈꯤꯇꯪ ꯑꯦꯇ꯭ꯔꯦꯛꯇꯤቭ ꯑꯣꯏꯅ ꯂꯨꯛ ꯇꯧꯕ ꯋꯥ ꯉꯥꯡꯕꯗꯨꯒꯗꯤ ꯃꯤꯒꯤ ꯑꯦꯇꯦꯟꯁꯟ ꯍꯥꯏ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯃꯥꯒꯤ ꯑꯦꯄꯤꯌꯔꯦꯟꯁ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯌꯨ ꯑꯦꯟꯒꯤꯗ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯌꯨ ꯑꯦꯟꯗ ꯑꯗꯨꯝ ꯎꯔꯤꯗꯅ ꯌꯨ ꯑꯦꯟꯗ ꯋꯥ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯗꯩ ꯂꯥꯛꯏꯕ ꯃꯌꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯌꯥꯝ ꯗ꯭ꯔꯦꯁ ꯀꯣꯗ ꯑꯃ ꯐꯖꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯥꯛꯅꯩꯅꯦꯕ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯅꯦ ꯍꯥꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯑꯗꯨꯝ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯁꯨ ꯁꯦꯠꯂꯤ ꯑꯗꯨꯁꯨ ꯆꯥꯏ ꯑꯗꯨꯒ ꯁꯦꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯅꯥꯏꯕꯤꯀꯣ ꯑꯗꯨꯒ ꯌꯨ ꯑꯦꯟꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯏꯁꯤꯅ ꯌꯥꯝ ꯏꯪꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯄꯥꯕ ꯐꯤ ꯏꯟꯕ ꯌꯥꯗꯕꯒꯤ ꯑꯃꯗꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗꯨꯁꯨ ꯏꯪꯕꯒꯤ ꯑꯃ ꯑꯗꯣ ꯍꯣꯏ ꯁꯝꯃꯔꯒꯨꯝꯕꯗ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯃꯔꯛꯇ ꯏꯟꯕ ꯂꯩꯌꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯣꯠ ꯑꯃꯒꯤ ꯃꯊꯛꯇ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯈꯛ ꯑꯣꯏꯔ ꯃꯥꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯡꯌꯥꯟ ꯑꯃꯒ ꯌꯥꯜꯂꯒꯗꯤ ꯎꯠꯅꯔꯤꯅꯦꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯗꯦ ꯅꯨꯃꯤꯠꯇꯒꯗꯤ ꯑꯁ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕꯒꯁꯨ ꯑꯗꯨꯝ ꯂꯥꯛꯅꯔꯒ ꯎꯟꯅꯔꯤꯅꯦꯕ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯑꯗꯨꯝ ꯎꯟꯅꯕꯗꯤ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯀꯦꯕꯗꯤ ꯃꯊꯧ ꯇꯥꯏ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯈꯪꯕ ꯌꯥꯝꯅ ꯁꯦꯠꯄ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁ ꯍꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯇꯝ ꯃꯤꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩ ꯁꯤꯗꯩꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯌꯥꯝꯅ ꯍꯦꯟꯅ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯀꯦꯔꯒ ꯃꯤꯕꯨ ꯁꯦꯔꯥꯟꯕ ꯑꯗꯨꯗꯥꯒꯤ ꯏꯁꯥꯒꯤ ꯑꯗꯨꯒꯤ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯂꯨꯛꯁ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯗꯅꯀꯣ ꯃꯤꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯗꯗꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯔꯁꯣꯅꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯣꯝꯗꯒꯤ ꯊꯣꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯆꯦꯒꯤꯗ ꯔꯦꯄꯤꯗ ꯐꯥꯌꯔ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯈꯔ ꯍꯪꯒꯦ 5-6 ꯀꯣ ꯑꯗꯨꯝ ꯑꯍꯥꯟꯕ ꯋꯥꯈꯟꯗ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯈꯨꯝꯕꯤꯌꯣ ꯌꯥꯅꯤ ꯁꯤꯒꯤꯗꯤꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯏꯆꯦꯁꯦ ꯀꯔꯤ ꯑꯣꯏꯔꯝꯅꯤꯅ ꯈꯜꯂꯦ ꯊꯥꯏꯅ ꯑꯩꯁꯦ ꯑꯩ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯒꯨꯝꯕ ꯑꯩ ꯇꯧꯔꯛꯄꯅꯦ ꯑꯗꯨꯝ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯗꯨꯝ ꯕ꯭ꯌꯨꯇꯤಷꯤꯌꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣꯝꯗꯗꯤ ꯂꯩꯔ ꯍꯤꯡꯉꯝꯅꯤ ꯍꯣꯏ ꯑꯗꯨꯗꯨꯒ ꯑꯋꯥꯕ ꯄꯣꯊꯥꯅꯕ ꯄꯥꯝꯕꯩꯁꯦ ꯀꯔꯤ ꯑꯣꯏ ꯁꯦꯀꯦꯟ ꯍꯦꯟꯒꯨꯝꯕ ꯈꯟꯕ ꯐꯤꯒꯨꯝꯕ ꯈꯟꯕ ꯑꯗꯨꯝ ꯑꯣꯏ ꯑꯩꯅ ꯑꯣꯏꯔꯛꯄꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯕꯖꯥꯔ ꯑꯩꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯐꯤ ꯈꯟꯕ ꯑꯗꯨꯝ ꯆꯠꯂꯦ ꯌꯥꯝ ꯂꯩꯕ ꯂꯩꯇ ꯑꯍꯣꯡꯕꯗ ꯍꯣꯏ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒ ꯄꯥꯝꯖꯕ ꯂꯥꯏꯔꯤꯛ ꯅꯠꯇ꯭ꯔꯒ ꯐꯤꯜꯝ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯂꯥꯏꯔꯤꯛꯇꯗꯤ ꯑꯩꯒꯤ ꯁꯦꯜꯐ ꯗꯦꯕꯂꯞꯃꯦꯟꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕꯁꯦ ꯑꯗꯨꯝ ꯄꯥꯏꯌꯦ ꯃꯥꯏ ꯇꯣꯉꯥꯟꯕ ꯂꯩꯕ ꯕꯨꯐꯦ ꯃꯨꯚꯤ ꯑꯗꯒꯤ ꯁꯤꯕꯨ ꯈꯦꯔꯥꯒꯤꯒꯨꯝꯕꯒꯤ ꯑꯁꯨꯝꯕꯁꯦ ꯑꯗꯨꯝꯕꯗꯤ ꯁꯦꯜꯐ ꯗꯦꯕꯂꯞꯃꯦꯟ ꯌꯥꯝ ꯗꯔꯀꯥꯔ ꯑꯗꯨꯝꯕꯗꯤ ꯈꯔ ꯄꯥꯏꯌꯦꯕꯀꯣ ꯑꯗꯣ ꯐꯤꯜꯝꯗꯗꯤ ꯀꯌꯥ ꯀꯩꯅꯣ ꯑꯣꯏꯗꯕꯅꯤ나 ꯑꯗꯨꯝ ꯈꯔ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯒꯨꯝꯕ ꯐꯤꯜꯝꯗ ꯂꯞ ꯁ꯭ꯇꯣꯔꯤ ꯅꯠꯇꯕ ꯂꯥꯏꯐꯀ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤꯗ ꯑꯣꯏꯕ ꯐꯤꯂꯝꯒꯨꯝꯕꯁꯦ ꯑꯗꯨꯝꯕꯗꯤ ꯄꯥꯝꯃꯦ ꯏꯆꯦ ꯂꯝ ꯃꯌꯥꯝ ꯌꯧꯔꯦꯀꯣ ꯍꯥꯏꯗꯤ ꯖꯦꯅꯦꯚꯥ ꯍꯣꯡꯀꯣꯡ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯌꯧꯔꯦ ꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯔꯝꯕ ꯂꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯦꯗ ꯆꯥꯟꯅꯖꯈꯤꯕ ꯄꯥꯝꯖꯈꯤꯕ ꯑꯣꯏ ꯄꯥꯝꯖꯕ ꯂꯝ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯗ ꯐ꯭ꯔꯦꯟꯁ ꯄꯦꯔꯤꯁꯁꯦ ꯌꯥꯝꯅ ꯐꯖꯩ ꯄꯦꯔꯤꯁ ꯐꯖꯩ ꯑꯗꯨꯝ ꯆꯠꯂꯨꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯖꯦꯅꯤꯚꯥꯁꯨ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗꯤ ꯌꯥꯝ ꯆꯠꯃꯟꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯐ꯭ꯔꯥꯟꯁꯁꯨ ꯆꯠꯂꯦ ꯑꯗꯨꯁꯨ ꯐ꯭ꯔꯥꯟꯁ ꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯀꯩꯅꯣꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯏ ꯕꯤꯜꯗꯤꯡ ꯍꯥꯟꯅ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯀꯩꯅꯣꯒꯨꯝꯕꯁꯦ ꯌꯥꯝꯅ ꯕꯤꯜꯗꯤꯡ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯁꯤꯁꯤꯗ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯈꯤꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛꯁꯤꯗꯩꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯒ ꯊꯥꯔꯒ ꯖꯁꯃꯦꯟꯒ ꯊꯣꯛꯂꯛꯑꯒ ꯃꯁꯤ ꯑꯩ ꯏꯁꯥ ꯈꯛꯇꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅꯦ ꯑꯩꯒꯤ ꯏꯟꯚꯣꯜꯃꯦꯟ ꯌꯥꯝ ꯂꯩ ꯏꯁꯥꯒꯤ ꯏꯟꯚꯣꯜꯃꯦꯟ ꯌꯥꯝ ꯂꯩ ꯈꯟꯖꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯂꯦꯞꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯦꯞꯄ ꯉꯝꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯈꯤꯗꯕ ꯁꯤꯃ ꯐꯪꯍꯧꯗꯕ ꯁꯤꯃ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯍꯥꯏꯅ ꯈꯟꯈꯤꯕ ꯀꯩꯅꯣꯝ ꯊꯧꯗꯣꯛꯀꯨꯝꯕ
ꯑꯁ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯗ ꯈꯪꯗꯦ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯀꯩ ꯐꯪꯕ ꯍꯥꯏꯁꯦ ꯐꯪꯕ ꯄꯣꯠꯁꯦ ꯑꯩꯅ ꯈꯜꯂꯝꯕ ꯄꯨꯟꯁꯤꯗꯗꯤ ꯑꯩꯁꯦ ꯏꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯈꯥꯗꯀꯣ ꯑꯗꯨꯝ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯏꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕు ꯂꯨꯅ ꯇꯧꯕꯤꯔꯒ ꯊꯝꯕ ꯄꯨꯟꯁꯤꯗ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯂꯥꯏꯕꯛꯇꯗꯤ ꯑꯗꯨ ꯇꯝꯃꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯪꯁꯨ ꯐꯪꯉꯔꯣꯏ ꯑꯩꯅ ꯐꯪꯒꯦꯅꯁꯨ ꯇꯥꯟꯅꯗ꯭ꯔꯦꯕꯀോ ꯑꯗꯣ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯑꯩꯒꯤ ꯑꯗꯨꯝ ꯄꯥꯝꯃꯤꯗꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒ ꯌꯥꯝꯅ ꯀꯤꯌꯔꯤꯡ ꯇꯧꯕ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯃꯒꯤ ꯄꯣꯠꯇꯣ ꯑꯗꯨ ꯄꯨꯟꯁꯤꯗꯣ ꯐꯪꯗꯦ ꯍꯣꯏ ꯑꯗꯨ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯔꯤꯁꯨ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯑꯦꯛꯇꯤꯚꯤꯖꯝ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯁꯨ ꯃꯌꯥꯝ ꯑꯃꯗ ꯑꯦꯛꯇꯤꯚꯤꯖꯝ ꯇꯧꯔꯤ ꯁꯤꯈꯩꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯦꯛꯇꯤꯚꯤꯁ ꯁꯤꯈꯩꯁꯤꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃ ꯏꯆꯦꯅ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯑꯦꯛꯇꯤꯚꯤꯁ ꯇꯧꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯦꯀꯣ ꯍꯥꯏꯗꯤ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟꯒꯤꯗ ꯇꯧꯕ ꯆꯥꯏꯜ ꯔꯥꯏꯠꯀꯤꯗ ꯇꯧꯕ ꯑꯗꯒꯤ LGBTQꯒꯤ ꯃꯌꯥꯝ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕꯗ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯁꯤꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯇꯥꯔꯛꯄ ꯃꯇꯝ ꯂꯩꯕꯥꯛꯀꯤ ꯏꯁꯨꯅ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯀꯩꯅꯣꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯋꯥꯠꯂꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯍꯧꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯁꯞꯄꯣꯔꯠꯇꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯀꯣꯛ ꯆꯨꯡꯁꯟꯃꯤꯟꯅꯔꯒꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯦꯟꯅ ꯂꯥꯞꯊꯣꯛꯑꯒ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤꯅꯦꯅ ꯊꯣꯛꯂꯛꯏꯕꯁꯤꯡꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯅ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯆꯠꯅꯔꯤꯅꯤ ꯇꯧꯅꯔꯤꯅꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯡꯒꯤ ꯁꯞꯄꯣꯔꯠ ꯀꯣ ꯋꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯃꯅ ꯑꯃꯒꯤ ꯃꯦꯟꯇꯦꯜꯂꯤ ꯁꯞꯄꯣꯔꯠꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯁꯤꯗꯕꯨ ꯃꯌꯥꯝ ꯂꯩ ꯑꯋꯥꯕ ꯃꯌꯥꯝ ꯋꯥꯈꯜꯗ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯉꯥꯡꯊꯣꯛꯄ ꯌꯥꯗꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯃ ꯑꯣꯏꯅꯗꯤ ꯈꯟꯕꯤꯗꯕ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯇꯗꯤ ꯌꯥꯝꯅ ꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯃꯁꯤꯗꯩꯁꯤꯗ ꯚꯣꯏꯁ ꯑꯝꯇ ꯑꯣꯏꯅꯅꯦ ꯊꯣꯛꯄꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯅ ꯃꯗꯨꯃꯛꯀꯤ ꯊꯣꯛꯅꯕꯗꯣ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯗ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯩ ꯄꯤꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝ ꯐꯖꯩ ꯃꯦꯁꯦꯖꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯜꯂꯒ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯅꯍꯥꯒꯤꯅꯤ ꯀꯩꯅꯣ ꯑꯍꯟꯒꯤꯅꯤ ꯍꯥꯏꯕ ꯈꯥꯏꯗꯣꯛꯇꯨꯅ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯏꯆꯦꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ NGOꯁꯤꯡꯗ ꯊꯥꯖꯔꯤꯕꯁꯦ ꯇ꯭ꯔꯁ ꯕꯤꯜꯗꯤꯡꯁꯤꯗꯅꯤ ꯊꯥꯖꯅꯔꯤꯕꯁꯦ ꯑꯗꯣ ꯏꯆꯦ ꯉꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛꯇ ꯏꯆꯦꯅ ꯉꯁꯥꯏꯒꯤ ꯄꯔꯁꯣꯅꯦꯜ ꯁ꯭ꯇꯣꯔꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯤꯕꯤꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯁꯤꯒꯁꯨ ꯆꯥꯟꯅꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯣꯟꯐ꯭ꯂꯤꯛꯁꯤꯅ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯅ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯏꯆꯦꯗ ꯁꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯒꯤ ꯁꯤꯌꯔꯤꯡ ꯈꯔꯗꯨꯁꯨ ꯇꯧꯔꯒ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯗ ꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯏꯕ ꯏꯁꯨꯁꯤꯡꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯀꯅꯥꯅꯣ ꯊꯕꯛ ꯇꯧꯔꯤꯕ ꯂꯩꯕꯥꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯈꯪꯕꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ